Hello mayang, good morning. Mayang ngasi ayuki thaba mo hawarasi ngasi de jumda su chattoini. Jumda chatringai mamangda yi nupagi hidang mana hana subirage sika hidang mana do samthoga phawdoe dugagi mayam akhoi mabok do mangne athumba keba khoidum gumba sompapi gumba si yam pameba sompapi su aina na hana canteen dagi launa budi laire packet ahum khalok sale aba ko adagi khoidum je mai khara yamna tasalaga dagi puge aina tawbani aba Mayam aina dum khoidum taba haibagisu taning haitare ko taning ura phawribane aduna ai asigise muri khoidum moina tani chempak ki doi chempak tumu ngauna kona tawbodoi tallaba ko ado asigise khoidum tare khoidum yam nabudi thokte ko 30 rong dumai thoe ko mayang asise thabaksu khara kalle aina ngasa hidang mana phawgibado dum kilipna chappa chappaga jalaga porambado adu ido kangjanba ngamdreba aduna sigi thumoga chobasiga hapchalaga mathakta tin mathakta tawna phawrubadagi hujiti phajana kangyabane ko adu hidang mana sudoe dugagi asigana nungsukni aba asigi se thoiding ju kauna bane ko akoi kasardadi nungsuk haina kaunayaba asigi se nahamusu mabona hangayaba asigi se leibra haina ne aduna aina si chamthoga dugagi ngauthoga dum puraga chatlaga ain tawrine aba jumda pudoine aba asisune adu ngauthoga dum bottle amda hanjalaga thamadi amu mana mu ngauna khona cham khona tawbado adu tawraroiduna aduna idum chamtho puge ain tawine adugagi khongkhut nabagi thau khoina doludagi porakpado adugido piba chatoine aba aduga aina asigi bottle macha sima khaidoga thamawre aisu amu mudum khong khuruga je dum naeba ko aduga tairaga de nungsin changba khopa adugumba ka dum phai haiba adu mayam ising saline asina angangi khongro sudoine aba kamaina sugane adu miyanda share torake asina mogi school bag asisu loi sudom doine ngasi ngarang dhane tingchalaga thambane aba ado mayam asigi uruksiga ising je khaitang kha hape aduga ngasagi khungrup ising asabada haijan doini sida aduga gi mogi khungro se tingchalaga thamdoini ado mayam angang singi school gi khungrup se atopa kana gumba gi angang singi di tawnabra tawnadabra hangde akoi aigi icha ani je mobile ni khungsi am manam nam thieba aduna manam nam thibada phana bagi damakta smile tawna sudoini aba khungrup se ising je am henjana budi sabana te ka khutna asrab hapaga noiba ngambagi changdo adugi duga haptoini deisina detol hapchale detol si jokoina nana ising khara hijalamba aduna ising ni mahaidi ising dum detol makhum dungka ising hijalamiba aduna detol je ngauna leithore aba aduga gi mayam siga srab hapchale detol hapchale duga ising asaba siga tawragane khungrup se dum tingchalaga thamdoini maki manungna manam namthibado adugi to koknabagine tingchandraga di manam namthibado kamai kokane da sumai tawdana tingchalaga thamamdoini aba aduga horen wai nungdin haidi dumne pung 12 gi dwai ro sudoktoini aba aduga pung 3 gi dwai ru kari akhoi chattoini do huiti nungsa ju kanmanina kangi gadra aina budi khalle do asigi khungrup se sumai tawna dum tingchalaga thammani aba yam junda chatpagi loisanno lore hujing nganding ale pung 3 tamak tareba asina sumjit ni nahan kenin de porpane wai sipai sumjit ni de basina wiper ni wiper adi wai tethopagi ne adagi keno hidak keba mahi kari duna siga bag siga loi hapsan kharaba kuiroidamnina siga phi kharana siga hape siga hina pochai candle gi pochai jo mani dum hapchalle ado mayam ngasi koina chatoise akogi scooty ju jumna dum thamamani aba jonbado joining draba aduna jumda dum thamamani scooty ju ai huji chatoise ai scooty thawra chatoini Bontrapur da tana ai scooty thawra chatpase ahan bo hoidoini ai sumaina Bontrapur tana de amu chadriaba ai hi pam da de Mongolpur da de amu hana chakhareba adu soi ondha gi bane aba ngasi de makalona chattoini dum ondha bai da ina su khara lam hen be dawina akoi gari duga mi mari tonga chatpa aduna dum nong ka ta ba gi lambi ga phatabda do tawhi bane ba ngasi di kasum tawda ba so oise ka makalona chattoini mana maning da ina mama da tam tawna thawra chattoini oji thoani asi di gari si chu se gari cover se sile ada thamdoina gari cover se ju sindore hane cover di hawdona khotpadagi loina hore dana ado ngasi sindore adagi gari ju horen jumda chamamdoini hayang chamamane ngasi gari cover ri yam chamna icham chamma mongda sileba adagi mo lena gari se nahan amu odagi bado ado edane
ꯃꯥ ꯑꯣꯟꯊꯈꯤꯕꯗꯨꯅꯦꯕ ꯑꯗ ꯒꯥꯔꯤꯅ ꯃꯣꯠꯂꯦꯅ ꯑꯗꯨꯅ ꯑꯁꯤꯁꯨ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯝꯗꯣꯏꯅꯦ ꯄꯄꯥꯗꯁꯨ ꯀꯥꯞꯄꯤ ꯍꯩꯅꯅꯤꯀꯣ Lepuke. Kai di sakani ni ba? Siri chung da ta. Sakang lai mo ba? Siri chung da doi ba. Jatham lai mama, siri chung thau. Asi Thangja Keithel la la chapto ni koi chati se. Se. Dormi na tro se. Se palang ghat ni dormi le la ai Thangja Keithel phang mo. Ta jeng video nang lo ga bong ta lep ngai ko. Dau re aduga ne mayai da ke haba ising kangi ba ne. Adui do mana phagi dau ri ba ai kus kai je sa ga lep pusai hobra. Dia dah mayai di ising kangi dia ngosi ka sat la lep pusai wa phagi dau ri. Ai ko ning dem ma. ꯃꯌꯥꯝꯒꯤ ꯊꯥꯡꯖ ꯀꯩꯊꯦꯜ ꯌꯧꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯨꯅꯤꯗ ꯚꯤꯗꯤꯑꯣ ꯂꯧꯍꯜꯂꯒ ꯑꯩ ꯉꯥꯏꯍꯥꯛ ꯕꯖꯥꯔ ꯃꯅꯨꯡꯗ ꯆꯪꯉꯨꯒꯦ ꯍꯥꯏꯅꯅꯦ ꯑꯗ ꯑꯩ ꯕꯖꯥꯔ ꯊꯥꯡꯖ ꯀꯩꯊꯦꯜꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯆꯠꯆꯔꯦꯀꯣ ꯑꯩꯗꯤ ꯌꯥꯝꯅꯗꯤ ꯆꯠꯄ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯣꯏ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯩ ꯑꯩ ꯅꯨꯄꯥꯒ ꯂꯣꯏꯅ ꯆꯠꯄꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯕꯖꯥꯔ ꯆꯠꯂꯦꯕ ꯑꯩ ꯅꯣꯡꯐꯥꯎ ꯆꯠꯄ ꯐꯪꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯕꯟ ꯈꯔ ꯂꯧꯔꯦ ꯑꯗꯨꯒꯤ ꯑꯩ ꯑꯗꯨꯝ ꯕꯖꯥꯔꯁꯦ ꯍꯪꯒꯠꯅ ꯉꯥꯏꯍꯥꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯆꯠꯂꯤꯁꯤꯅ ꯉꯥ ꯌꯣꯟꯕ ꯁꯥꯏꯠꯇ ꯆꯠꯄꯅꯦꯕ ꯉꯁꯤꯁꯦ ꯉꯥ ꯈꯔ ꯂꯧꯈꯤꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒ ꯉꯥ ꯌꯣꯟꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯍꯥꯡ ꯉꯥ ꯃꯊꯧ ꯇꯥꯕ ꯀꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯦꯛ ꯍꯦꯛ ꯉꯥ ꯃꯥꯅꯅꯦ ꯉꯥ ꯑꯗꯨꯝ ꯄꯣꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅꯅꯦꯀꯣ ꯕꯦꯡꯒꯣꯂꯤꯗ ꯆꯣꯀꯤꯌꯥꯁꯦ ꯀꯌꯥ ꯇꯥꯒꯦꯅ ꯍꯪꯉꯨꯔꯤꯕ ꯑꯗꯣ ꯃꯥ ꯃꯃꯥꯏ ꯊꯥꯒꯠꯂꯛꯄ ꯑꯗꯨꯒ ꯑꯩꯅ ꯑꯩꯌꯥ ꯈꯪꯗꯅ ꯇꯧꯏꯅꯤꯅꯦ ꯃꯩꯇꯩ ꯑꯣꯏꯔꯝꯃꯦ ꯈꯪꯗꯅ ꯇꯧꯏꯅꯤꯅꯦ ꯁꯥꯎꯒꯅꯨꯀꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯂꯥꯛꯑꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯊꯥꯡꯖ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯊꯥꯡꯖ ꯀꯩꯊꯦꯜꯁꯦ ꯉꯥꯏꯍꯥꯛ ꯆꯪꯉꯨꯔꯤꯕ ꯃꯅꯨꯡꯗ ꯃꯗꯨ ꯄꯩꯁꯪꯕꯁꯦ ꯂꯣꯏꯔꯦ ꯁꯤꯅꯤ ꯀꯩꯅꯣ ꯎꯠꯇꯣꯏꯕ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯒꯁꯦ ꯆꯠꯐꯝ ꯂꯩꯔꯝꯗꯦꯕꯀꯣ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥ ꯐꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯌꯧꯔꯦ